ngasi numidung bamatung pung anirom tarakpa aduaida Khurai Telepati Durga Mandir nakanda leriba khongnang makhongda Hindu dharma chatpa Telepati gi praja singna latpa Mahadev amadi Sani Devta gi murti miyoi kharana thugairaga khongbanda thadaramle thodok asigi matangda police tagi phangba pawgi matung ina thodok asi matam kharagi mamangdagi hona chayetna duna lakpa mandir gi len isuga mari leinaramba yai thodok asi kanana kari maram ki tauram libano khangdoknanaba police ki maikai de kisu thigat pa hokre hari nakalamaromda ngasi numidang wairam Telepati miyamna yaningdaba phongdokladuna wakat mifam amasu chathakre phana yamna yaningdaba leiragasu migi religious sentiment sokpa yaba maongda asigumba leibak macha tadaba thong chatharakpa si yamna laibak thibani thodok asida chenariba miyoi singi mathakta lengang na miyeng changbiyo haina Telepati praja singi maikai degi lenga ki pungning singsilakle thodok adubu yaningdaba phongdokladuna khoisaunaraba Telepati ki praja miyamna numidangi matamda lambi da thongloktuna thingjanba amadi lambi da tire uwa faijenduna mai thakre lambi thingjanba asina Khurai degi minuthong taba lambi asi chathok chasin yakidrei